Delhi MEITEI Coordinating Committee na SHINDUNA tha asigi tarani thoida Delhi gi Jantar Mantar da PANGTHOKKADABA protest demonstration da SHARUK YARUNABA MEITEI tarit na Shaba Thoubal Apunba Lup tal gi tim ama Ngasi Delhi gi Damak Imphal Thadokhre Delhi gi Damak Ngasi Imphal Thadokiba tal gi tim adu Lup asigi advisor Saupam Birena Thoubal Achauba Kaithel Makha Multipurpose Community Hall dagi lamthaki khongchat aduda SHARUK yariba Lup asigi advisor Jotin Waikhomna hai Delhi MEITEI Coordinating Committee na SHINDUNA tha asigi tarani thoida Delhi da chathagadawriba Marifu Manga Suba Nupilan Day and the protest demonstration against the abduction, sexual assault and killing MEITEI women and children by Kuki militant in Manipur haina mingchonba protest demonstration asida SHARUK YARUNABAGI damak talgi mihusing asi Delhi da chatpani masigi mathakta Kuki khulai paiba singna micham miyamgi mathakta chatharakliba ka henpa thawong kaya asigi mayokta talna tongan balup kaya ka pullaga Delhi da tongan ba khongjang kaya su chathagani lamdam asigi mahausagi fibamda hanjilaktriba fawba talna mamang thaktagi lawduna lakiba thodang sing adu makhatana adu maklawkigani hainasu mahakna makhatana phungdokhi Ang taraga ni Toida Delhi da PANGTHOKKADABA kogi IT5 Nupilan Day and the protest demonstration against the abduction, sexual assault and the killing of MEITEI men, women and the children by Kuki militants in Manipur. PANGTHOKPA sida talgi representative oina mi taret se koi SHARUK yajargani masida natana aikoina hauji Manipur tholiba kogi May 3rd dagi 2020 da hokira asida mai leina koina national capital da talgi saitagi su tongan ba organization sing pullaga adugumba protest asi akoi Jantar Mantar da PANGTHOKJagani maram asina aikoina asigumba Manipur irang solution na tana su ajoba tawang lawjari habisini akoi na